Pausede Yumfam Oiba Maru Iba Pau Kharab de Taujare 9 days Master Trainer Training of Usa Silai School Loishindra Mason Yanthokre People's Development Society Amasung Des Bandu Club Kasar Assam Sindra Usa International Limited Guwahati Sponsorship Makata Satharakpa 9 days Master Trainer Training of Usa Silai School Loishanbegi Thorum New Second Youth Club Premises Impal is the Bangthokre Thorum is the chief guest Wakiba Mode Government of Manipur Director T.I. Harikumana Ike Employment Skill Development IBC Mioi Masamasada Kanaba Piba Amane Masamasana Tanjaraga Kanaba Piba Dugumbane Heirloom Amasung Handicrafts na Manipur Lamdamsi Masak Taglibane Aduna Masigumba Pitoba Kaya Sisu Manipurki Mafam Singda Training Pirabadi Kanaba Fangane Maramde District Amada Haibasi Market District Atu the Later Basingda Takpiduna Tabu Pigadoribane Masigumba Training Kaya Pibas in Employment Skill Development Piba Oigane Ike Lupa crore 1.45 K drug Pare Kakching District Police Nangasi Ayuk Impal More Lambiki Koro Pokpidagi Mioi ani heroin number 4 Oirambaya Hanising Nava Polam Singa Konana Fare Dragado Malimgi Kaitin Lupa crore 1.45 Rongini Haire Police ki Bauna Hai Paraba Mioi Adudi Tenopol District Himarang Janba Bongyag Dagi Songtat Elias Mangjagai Augip Sahi Kunkani Toy Apokpa Let go for Amasung Kunggang Asimak Dagi Thanglen Lan Augip Sahi Kulumtoy Apokpa Lun Kumak Ne Akanba Pau Amagi Matung in the Kakching District ki CDO unit ki Kangpu Sinangasi Ayuk Pung Tararam Tabadagi Asad Awuksing Kamlaga Thibu Humbagi Tabak Sataringida Parabani Asi registration number Thadaba Honda Activa Scooter Amatunglaga Palelumdagi Kakching Tamla Lakpane Kamnaba Kangan Badat Tabut Kibaki Tanaraga Pabane Atopa Pau Amadana Brazil the Ahanbo in the Pung Kunmari given the coronavirus that Shiki Bamui Basing Lising Henna Brazil the Ahanbo in a Pung Kunmari given the coronavirus na Shiki Bamui Masing Lising Henna and office and source Samanapong Dogle Administrator Hogiba Pung Kunmari Matam Asiki Manungda Mioi Lising Sani Yankebato Shiki record register Dobre Housing Pobigi with the COVID-19 na Shiki Bamui Masing Asi Lak Amagalising Mafudrama Pandiore United States ki hek matangda Brazil na COVID-19 na sibada masing jambada anisubala ire Brazil ki President Jair Bolsonaro na pandemic asi Thengnakhre pagida magtam haki mari laksubu na khankraba matung tarakpada chatharaki pathong oire cardiologist Marcelo Quiroga sahi yankai mathoi surabana Eduardo Pazula dagi post asi lograbane Eduardo Pazulo asi Army General amane medical experience mioi amanate Mano COVID-19 Thengnakhre Pakhonabada Paikhaliba Thabak Thorum Kyabo Paksana criticize Tokibane Panjulona Health Minister ki Pamparingaida Matamda Presengi Awang Thangba City Manausta Oxygen Nithizna Supply Tobangam Kide Ibagamari Lenana Investigation Chatharibane January 3 Auraga COVID-19 Naraba Patient Singasi Hospital the Oxygen Latabiki Missimina Tokiki Sangasi Yankalakibane Nagalambaron the Chahiyamagi Matung the petrol Gimabal Paisa Taraganipan Diesel na Paisa Taragataret Antare Sahi amake laba matungda ahanboy na ngasi petrol ki mamanda liter amada paisa taraganipan aduga diesel na liter amada paisa taragatarit anthakre masi February gi angan basaruk tagi international oil price ta khwaiti ki tana antarapadagi ne status alive of fuel retailer ki price notification amada liter petrol gi liter amada lupa 90.99 masi anadi liter amada lupa 91.17 pinambane Diesel ki mamana national capital the liter amada lupa 81.30 pire masi hanadi liter amada lupa 81.47 pirambane thaugi mamala silebak asigi mafum kudimakta hanthakre amasung maki taxation bhat ki matogina mamaldi amaga manade masina sahi ama hen basida han point thaugi mamal handarakpane mamang sahi ki march taraga tarukte ikon konbu oina thaugi mamal asi handagi bane hauki ba sahi ama asida thaugi mamal asi petrol da liter amada Lupa 21.58 aduga diesel na liter amada lupa 19.18 hengat ke mamang thada thaugi mabal hengat pagis changa si mafam khara thili lupa chaba hengat khiduna record oike harbe region sing adudi Rajasthan Maharashtra amasok Madhya Pradesh ne adubu West Bengal Assam Tamil Nadu amasok Kerala zone state manga ki election ki matam authoki ba February ki aroba zaul dagide thaugi mabal si lengdana lerakhe maraga sida lam onbada Aminna Namduna sen Loure Manipur Leikhidre lamdam asida senja thumja leitaba corruption free oiba lamdam ama oinaraba kana khonarabasu
Secretariat Office da che ama file amadagi amada landuna chananaba honabada Athen Port Cell Jautrabadi file machi lengba udre. Asida natana pokminaba masin manhausigi marakta law amadi inkol yenaba matamda manak nakpada leiba concern sub deputy collector SDO office da aiba zerol ama tharbada lupa lising tara pidradi law amadi inkol singba amuktu onbiu haibada SK amadi Aminna Thbk silli program lay haidana matam jaithoktuna matam laithoktuna leipedaki mioi kana pendaba kaya phangdorakle Thbk sikhre khongjng jangna Thbk topinaba hairuba matamda lupa lising tara piu haiduna Aminna sel phawba mantik narakpa yaure Makoina miyam ki Thbk tawriba adu laingakna makoida thagi yamlaba talab piduna Thbk tawribani aibasi kauthongnakhre corruption gi laina asi henna mara tadringeta maru phuklaga matam chana thingauba miyamna pame SK amadi Aminna karigumba law inkhona jingbada makoina chen amadi feda thadun lam onba amadi yenaba matamda migi pungning natana pa niam chumna chap manana yenbiba mathau tai madudina tana nampu hapuda niam plana lam onbi ramba matamda makoi chat khragani adubo lehuriba masen manau singi mrakta thokaning daba thodok ya thoktaba nate asigumba thodok asi makhatana thoktana ba mari linaba lenga ki authority oriba abari concern deputy commissioner DC meeting khara sana yeng biduna niam ge wangbada Thbk tawriba mioi sing asi pharag matam chane action lokat piyo aina mioi kana phangdoragle amromda chindara amma hairaga Thbk na amma tawragadi miyamna pamdaba corruption asi pura thingbangam loi mara leire haina haiba khanglaba mioi adudi matungda amuk lamdam nadana ba jarak piba miyamna pame Nupa ama siduna Leirmle Imphal Police Station ki manung chanba kangla gi awang thangba North AOC ki kangla pat mayadanuba amangarang nungthil pung ani taba matamda siduna Leirmle haire mafamaduda asiba haksang ama leire haiba pau phangbadage Imphal Police Station ki team ama abade forensic science ki mioi sing laktuni yengsin ke Leikhidre mioi aduki maming elangbam atam chahi kunthraga taret churaba mioi ase kaisam thong elangbam leikai dagini haire mahak mai ka bachinja khena chasilubadagi sibo aramba yai aina thajanare thawa yogdraba haksang adu police na lokolaga ngasi rims ki mokta postmortem tawraba matungda police na imung marum ki miyoisinda khusanakhre nagala marum dana asiba masak khngle Tamenglong district ki manung chanba Tauksem police station konpa national highway number 37 ki all kaifundai ki manakta tha sigi kun ki ayu anganbada sakhangda basina nongmaina kaptuna alaba matungda undoklambatagi Masak khangbang ngamdana James ki mokta lerakeba nupa adu ngasi masak maming khangbang ngamkhre imung manung ki mioi singna phongdorakpada Leikhidre nupa adu ki maming Nazir Hussain sahi kunga taret apopa Rias kawe mag Assam ki Kasar district ki manung chanba Lakhi Fudagi ne haire mag tha sigi taraga mapanda jumdagi thokibadagi mafam khangtana lerakebane mathangi namitam hak Manipur ki Tauksem police station ki manung chanba national highway number 37 ki kaifundai da siduna leirambane Magnopi agang leiraba mioi ni haire asiba haksang atu ngasi porompat ki James mokta postmortem tawraba matungda police na imung manung ki mioi singda khusanakhre April tara dagi akanba khongjng chngsingadouri March 13 phawbagi manungda lekhakna MSPDCL ki employees sing da tari suba pay commission ki matungina tolop hengkattaba tarabadi April tara dagi akanba khongjng chngsilakani ana Manipur Electricity Employees Union ki General Secretary Takhelambam Siam Nogorna phongdokhre Kaisam Pataliba Union asigi office da pawmising unaba amada magna haike department ayambada lengakna tare suba pay commission ke regulation chanan bahukre aduba electricity department ke oinadi house phawa employees ki tolop enkanaba thawrang lokat palaitre department asigi employees na phangliba tolop enkan bagi matang da association na mamang sahi ki September 19 da deputy chief minister ka unaduna wari sanaba Leikhidre aina palladuna magna haike Kayarakhana thajaba pirakkhrabasu Thbk ton thoraktaba maramna March 13 phawbada employees sing ki tolop hengkanaba thorang lokalaktaba tarabadi employees in April 10 dagi akanba khongjng changsinanaba sem sare MSPDCL amasung MSPCL na ngasi phawbada employees sing ki tolop biduna lakli aina paladuna mahakna haike Manipur da prepaid meter pantana miyamda mai phanganbagi thorang lokalakpa matam phanakiselakle Maramaduna corporation asida sel marang kaina lakli aiba mipum kudamana khangnaraba wafamni haike atopa pau amadesu Jorhat ta COVID-19 ki vaccine kaplaba matung mioi ma Leikhidre Avar Assam ki manung chanba Jorhat district ta COVID-19 vaccine kapkhraba matung positive orambadagi Jorhat Medical College and Hospital da treatment chataduna lakhiba mioi ama Leikhidre haire hiramasi ka mari leinana Jorhat ki deputy commissioner Rosni A Kora tina phangdokibada Shankar Prasad kaunta COVID vaccine kaplaba matung COVID-19 namaram oraga Laiba kupon mita sikibani mahak Jorhat ta leipa atila gaundagine Leikhidre ki masanupa Arnab na phangdokibada
mahaki apokpa adu dysentery tawrapdagi COVID-19 test tawkhe March taraga humdoida Leikhidre mahaki apokpa amadi apokpi yauna mahak masasu COVID-19 positive oiramkhe hariba numit asimaktada mahaki apokpa COVID vaccine kaukhe madugi matung JMCS da admit tawkhibane Leikhidre Prasan ka loinana COVID vaccine kaukhiba part saikia amasung mahaki loina bisu COVID-19 positive oirambadagi hospital adu da admit tawkhe COVID vaccine kaplapa matung COVID-19 positive oirakpa asina maram oiraga miyamda hidak adugi matangda chingnaba kaya phaulle aina Leikhidre masanupa arnabna phangdorakle haujik phawbagi oina COVID-19 vaccine kaukhraba matung JMCS da COVID-19 positive oiramba Mioi Thengnakhre Aroibeda contents nga sige maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yanbiri bupuna mapathaga chari channel asina dum takanarabadi subscribe tawbidri phasina subscribe tawbiramo loinana like and share tawbusu kawbi kun punamakpo amaka hana thaga chari